ꯉꯁꯤ ꯑꯩꯅ ꯊꯥꯒꯠꯇꯣꯏꯕ ꯚꯤꯗꯤꯑꯣꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯏꯟꯖꯥꯡ ꯃꯊꯦꯜ ꯃꯔꯤꯅꯦꯕꯀꯣ ꯃꯔꯤꯗꯣ ꯑꯃꯗꯤ ꯇꯥꯃꯣꯆꯧꯅ ꯊꯣꯡꯈ꯭ꯔꯦ. ꯑꯍꯥꯟꯕꯒꯤꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦ, ꯀꯥꯡꯍꯧ ꯑꯃꯅꯦ, ꯄꯥꯛꯅꯝ ꯑꯃꯅꯦ ꯇꯧꯖꯗꯣꯏꯅꯤ. ꯁꯤꯗ ꯁꯤꯗ ꯍꯧꯖꯤꯛ ꯀꯥꯡꯍꯧ ꯉꯧꯔꯦ. ꯑꯗꯒꯤ ꯁꯤꯗ ꯃꯔꯣꯏ, ꯄꯥꯛꯅꯝꯒꯤ ꯃꯔꯣꯏ ꯂꯩꯔꯦ. ꯃꯔꯣꯏꯒꯤ ꯄꯥꯛꯅꯝꯁꯦ ꯉꯁꯥꯏ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒꯤ ꯃꯃꯥꯡ ꯎꯠꯈꯤꯕꯗꯨꯗ ꯇꯛꯈꯥꯏꯔꯅꯤ. ꯇꯣꯠꯈꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯦ. ꯕꯦꯁꯣꯟ ꯍꯥꯞꯂꯦ. ꯁꯤꯅ ꯃꯩꯇꯩ ꯌꯦꯟꯗꯣ ꯂꯩꯔꯦ ꯉꯧꯔꯦ. ꯑꯗꯒꯤ ꯃꯊꯪ ꯏꯁꯇꯦꯞ ꯂꯥꯛꯑꯅꯤ. ꯑꯗꯒꯤ ꯄꯥꯛꯅꯝꯗꯣ ꯂꯩꯔꯦꯀꯣ, ꯌꯦꯡꯃꯤꯟꯅꯔꯁꯦ. ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ, ꯑꯗꯒꯤ ꯈꯥꯃꯦꯟꯒ ꯕꯗꯥꯝꯗꯣ ꯉꯧꯕ ꯑꯃ, ꯑꯗꯒꯤ ꯁꯤꯅ ꯌꯦꯟ ꯉꯧꯕ ꯑꯃ, ꯍꯥꯏꯗꯤ ꯃꯩꯇꯩ ꯌꯦꯟ ꯑꯃ ꯉꯧꯕ ꯑꯃ, ꯑꯗꯩ ꯁꯤꯅ ꯃꯥꯒꯤ, ꯑꯗꯩꯗꯤ ꯁꯤꯗ ꯄꯥꯛꯅꯝ ꯂꯩꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ. ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯌꯥꯝ ꯇꯧꯊꯤ. Kamera kabe. ꯍꯥꯎꯔꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯄꯥꯛꯅꯝꯒ ꯀꯥꯡꯍꯧꯒ.
ꯌꯦꯟ ꯊꯣꯡꯕꯒ ꯑꯝꯇ ꯆꯥꯗꯦ sầu riêng thì nó tầm thay sầu riêng mà còn chỉ có rồi mꯊꯪꯁꯤꯗꯤ ꯁꯤ ꯃꯊꯦꯜꯁꯤꯃ ꯂꯧꯊꯔꯒꯦ ꯆꯥꯛꯇꯨꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯄꯥꯛꯅꯝꯒ ꯀꯥꯡꯍꯧꯒ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯌꯦꯟ ꯉꯧꯕꯁꯤꯗꯤ ꯆꯥꯛ ꯌꯥꯎꯔꯒ ꯆꯥꯕꯗꯤ ꯃꯍꯥꯎ ꯈꯪꯗꯦꯕ ꯑꯗꯨꯅ ꯌꯦꯟꯗ ꯌꯦꯟ ꯆꯥꯔꯒ sini beda yang satu tadi, man selalu yang kali pak, buat orang mungkin tahu nggak? Sugri thong yawdre, kanghousu sina chatha'e, iyo chatha'e ngamda ꯆꯥꯛꯇꯨꯁꯨ ꯁꯥꯍꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯅꯧꯕ ꯅꯧꯅ ꯊꯦꯡꯅꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯤꯖꯅꯤꯡꯕ ꯃꯊꯦꯜ ꯑꯗꯩꯗꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯗꯣ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯞꯄꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ